इनमें से कितने बंद करवा सकते हैं? Hello guys, good morning. Welcome back to my channel. So mayam ngasi vlog se ay morning day hore. Ichanupi school chakre, aduge mapasu office ta chakre, ado aji ay room ay jathok na ko. Lunch prepare tawge na tawre ba ko. So lunch prepare tawre ngada ay daily routine khara ay use taw na ba ko. Se room ay jathok first ay skin da serum ay use taw ꯑꯁꯤꯒꯤ ꯁꯤꯔꯝꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯔꯛ ꯁ꯭ꯄꯣꯠꯁ ꯀꯩꯀꯥ ꯂꯣꯏ ꯑꯩꯒꯤ ꯆꯠꯈꯤꯕ ꯆꯍꯤ ꯑꯃ ꯐꯥꯔꯦ ꯑꯩꯅ ꯁꯤꯖꯤꯟꯅꯔꯛꯄꯁꯦ ꯌꯥꯝꯅ ꯐꯩ ꯃꯌꯥꯝꯁꯨ ꯌꯨꯁ ꯇꯧꯅꯕ ꯌꯥꯅꯤ ꯈꯨꯔꯨꯝꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯂꯟꯆꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯒꯦꯀꯣ ꯃꯌꯥꯝ ꯈꯔ ꯉꯟꯅ ꯉꯁꯤ ꯆꯥꯛꯁꯦ ꯈꯔ ꯉꯟꯅ ꯆꯥꯛꯁꯦ ꯂꯣꯏꯊꯣꯛꯑꯒꯀꯣ ꯆꯥꯛꯁꯦ ꯊꯣꯡꯗꯣꯛꯑꯒꯦ ꯇꯧꯕ ꯑꯗꯣ ꯉꯁꯤꯁꯦ ꯚꯦꯖ ꯑꯣꯏꯅ ꯇꯧꯔꯅꯤ ꯉꯥ ꯆꯥꯛ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯀꯣ ꯚꯦꯖ ꯑꯣꯏꯅ ꯇꯧꯔꯅꯤ ꯍꯋꯥꯏꯁꯦ ꯑꯩ ꯉꯁꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯃꯤꯛꯁ ꯁꯕꯖꯤ ꯑꯃ ꯑꯗꯨꯝ ꯇꯧꯔꯒꯅꯤ ꯑꯗꯨ ꯌꯦꯡꯁꯤ ꯃꯌꯥꯝ ꯁꯕꯖꯤ ꯈꯤꯇꯪ ꯀꯛꯄꯤꯒꯦ ꯃꯪꯅ ꯂꯩꯔꯦꯀꯣ ꯅꯣꯡꯁꯦ ꯆꯨꯒꯦ ꯍꯥꯏꯅ ꯂꯩꯔꯦ ꯑꯩ ꯐꯤꯁꯨ ꯀꯟꯅ ꯁꯨꯔꯤ ꯍꯥꯏꯕ ꯃꯦꯆꯤꯟꯗ ꯍꯥꯞꯆꯤꯟ ꯊꯝꯃꯦ ꯑꯗꯣ ꯐꯤꯁꯦ ꯁꯨꯕ ꯂꯣꯏꯔꯒ ꯁꯠꯇꯥꯏ ꯐꯧꯗꯣꯛꯑꯒꯦ ꯑꯗꯨꯏ ꯃꯔꯛꯇꯤ ꯑꯩ ꯁꯕꯖꯤꯒꯁꯦ ꯂꯣꯏꯅ ꯀꯛꯅ ꯔꯦꯗꯤ ꯊꯝꯃꯒꯦ ꯃꯌꯥꯝꯁꯦ ꯃꯇꯝꯁꯦ ꯑꯩꯒꯤ ꯈꯇꯪ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯏꯝ ꯃꯇꯝꯅꯦꯕꯀꯣ ꯏꯔꯨꯃꯥꯏꯖꯊꯣꯛꯑꯒ ꯂꯟꯆꯀꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯃꯇꯝꯁꯦ ꯇꯤꯚꯤ ꯉꯥꯛꯇꯪ ꯑꯩ ꯀꯣꯔꯤꯌꯟ ꯃꯨꯚꯤ ꯌꯦꯡꯉꯒ ꯁꯕꯖꯤꯒꯁꯦ ꯂꯣꯏꯅ ꯔꯦꯗꯤ ꯇꯧꯋꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯃꯇꯝꯁꯦ बात यह कि सेल्स डिपार्टमेंट कम प्रॉफिट वाले ब्रांड्स को मार्केटिंग में इन्वॉल्व ना करके उन्हें नए कस्टमर्स मिलने और डिस्काउंट ऑफर्स रखने से रोक रहे हैं ताकि उनकी सेल्स ना बढ़े और इससे जिन ब्रांड्स को नुकसान हुआ है वो मीडिया में जाकर ꯃꯌꯥꯝ ꯄꯨꯡ 12 ꯇꯥꯔꯦ ꯆꯥꯛꯁꯦ ꯊꯣꯡꯒꯠꯄ ꯍꯧꯔꯒꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯤꯚꯤ ꯌꯦꯡꯗ ꯂꯩꯔꯗꯤ ꯃꯇꯝꯁꯦ ꯆꯠꯈ꯭ꯔꯅꯤ ꯃꯄꯥꯟꯒ ꯅꯨꯡꯁꯥꯁꯨ ꯁꯥꯗꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯛꯁꯦ ꯊꯣꯡꯕ ꯍꯧꯔꯒꯦꯀꯣ ꯑꯩꯅ ꯊꯣꯡꯗꯣꯏꯁꯦ ꯑꯥꯂꯨꯒ ꯑꯗꯨꯒꯩ ꯄꯣꯇꯣꯜꯒꯀꯣ ꯄꯣꯇꯣꯜꯁꯦ ꯁꯕꯖꯤꯁꯦ ꯄꯣꯇꯣꯜ ꯀꯧꯏ ꯑꯗꯣ ꯁꯦꯒ ꯊꯣꯡꯉꯒꯦ ꯑꯦꯛꯗꯝ ꯚꯦꯖꯇꯨꯝꯅꯀꯣ ꯁꯕꯖꯤ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯑꯗꯨꯒꯩ ꯈꯥꯃꯦꯟꯁꯦ ꯕꯣꯔꯥ ꯑꯣꯏꯅ ꯇꯧꯔꯅꯤꯀꯣ ꯃꯌꯥꯝ ꯁꯣ ꯍꯧꯒꯠꯂꯒꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯂꯟꯆꯀꯤ ꯄ꯭रिꯄꯦꯔꯦꯁꯟ ꯁꯕꯖꯤꯁꯦ ꯆꯥꯝꯅ ꯂꯣꯏꯖꯔꯦ ꯃꯌꯥꯝꯁꯦ ꯂꯩꯔꯦ ꯁꯕꯖꯤ ꯍꯩꯖꯥꯡꯒꯤ ꯀꯣ ꯁꯦꯟꯒꯩꯁꯦꯅ ꯕꯣꯔꯥꯒꯤꯁꯦ ꯄꯣꯇꯣꯜ ꯑꯅꯤꯁꯤꯁꯨ ꯑꯗꯨꯒꯩ ꯈꯥꯃꯦꯟꯒ ꯀꯣ ꯂꯥꯎꯅ ꯁꯨꯃꯥꯏꯅ ꯀꯩꯀꯣ ꯄꯤꯁ ꯇꯧꯅ ꯔꯥꯎꯟ ꯇꯧꯅꯁꯦ ꯕꯣꯔꯥ ꯇꯧꯔꯅꯤ ꯕꯦꯁꯣꯟꯗ ꯂꯨꯞꯄꯒ ꯁꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯚꯦꯖ ꯍꯩꯖꯥꯡꯁꯦ ꯑꯩ ꯍꯧꯒꯠꯆꯔꯒꯦ ꯃꯌꯥꯝꯗꯁꯨ ꯎꯠꯆꯔꯒꯦ ꯀꯩꯀꯩ ꯍꯥꯞꯇꯣꯏꯕꯁꯤ ꯇꯧꯗꯣꯏꯁꯦ ꯇꯣꯃꯦꯇꯣ ꯈꯔ ꯑꯗꯨꯒꯩ ꯀꯥꯖꯨ ꯈꯔ ꯑꯗꯨꯒꯩ ꯁꯤꯡ ꯈꯔ ꯂꯧꯔꯦꯀꯣ ꯁꯤꯡ ꯃꯆꯦꯠ ꯑꯃ ꯑꯗꯨꯒꯩꯗꯤ ꯒꯔꯝ ꯃꯁꯥꯂꯥꯁꯦ ꯇꯛꯅ ꯍꯥꯟꯅ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯒꯔꯝ ꯃꯁꯥꯂꯥ ꯂꯩꯇ꯭ꯔꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯀꯣꯔꯥꯗ ꯊꯥꯛꯄ ꯃꯁꯂꯥꯗꯨꯅꯦꯕꯀꯣ ꯑꯗꯣ ꯊꯥꯛꯇꯣꯏꯅꯤ ꯑꯗꯨ ꯈꯇꯪ ꯊꯥꯛꯑꯗꯤ ꯑꯗꯨꯒꯩ ꯇꯛꯁꯜꯂꯅꯤ ꯄꯨꯟꯅ ꯖꯤꯔꯥ ꯈꯇꯪꯒꯀꯣ ꯃꯌꯥꯝ ꯑꯩ ꯑꯥꯂꯨꯁꯦ ꯐ꯭ꯔꯥꯏ ꯇꯧꯕ ꯍꯧꯔꯦꯀꯣ ꯇꯣꯉꯥꯟꯅ ꯑꯗꯨꯒꯩ ꯑꯃꯨꯛ ꯄꯣꯇꯣꯜꯁꯦ ꯐ꯭ꯔꯥꯏ ꯇꯧꯗꯣꯏꯁꯦ ꯈꯔ ꯃꯨꯜꯂꯦꯕꯀꯣ ꯑꯥꯂꯨꯁꯦ ꯑꯣꯏꯅ ꯊꯥꯡꯗꯔꯅꯤ ꯁꯤꯡ ꯉꯥꯛꯇꯪ ꯉꯧꯔꯅꯤ ꯃꯌꯥꯝ ꯆꯥꯛꯁꯦ ꯍꯩꯖꯥꯡꯁꯦ ꯊꯣꯡꯉꯤꯉꯩꯗꯀꯣ ꯐꯤꯁꯤꯁꯨ ꯐꯤ ꯁꯨꯕ ꯊꯝꯕ ꯃꯦꯆꯤꯟꯗ ꯍꯥꯞꯄꯅ ꯊꯝꯕꯗꯨꯁꯨ ꯁꯨꯕ ꯂꯣꯏꯔꯦ ꯑꯗꯣ ꯍꯩꯖꯥꯡꯁꯦ ꯉꯥꯛꯇꯪ ꯉꯧꯔꯝꯃꯒ ꯐꯤꯁꯦ ꯍꯥꯟꯅ ꯐꯧꯗꯣꯛꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯋꯦꯗꯔꯁꯦ ꯐꯠꯇꯕꯅꯤꯅꯀꯣ ꯋꯦꯗꯔꯁꯦ ꯌꯥꯝ ꯅꯣꯡ ꯆꯨꯗꯣꯏꯕ ꯃꯥꯜꯂꯦ ꯑꯗꯣ ꯐꯤꯁꯦ ꯀꯪꯍꯜꯂꯣꯏ ꯍꯩꯖꯥꯡꯁꯦ ꯁ꯭ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯃꯝꯃꯦ ꯅꯣꯡꯁꯦ ꯆꯨꯔꯛꯄꯔꯥ ꯀꯩꯅꯣ ꯑꯗꯣ ꯐꯤꯁꯨ ꯑꯩꯅ ꯃꯦꯆꯤꯟꯗ ꯍꯥꯞꯆꯜꯂꯨꯔꯦ ꯑꯗꯨꯅ ꯐꯤꯁꯦ ꯍꯥꯟꯅ ꯐꯧꯗꯣꯛꯄꯅ ꯐꯔꯅꯤꯀꯣ ꯃꯌꯥꯝ ꯉꯥꯛꯇꯪ ꯄꯣꯁ ꯇꯧꯔꯒꯦ ꯑꯩꯒꯤ ꯊꯕꯛꯁꯦ ꯑꯗꯨꯒ ꯐꯤꯁꯦ ꯍꯥꯟꯅ ꯑꯩ
ꯐꯤ ꯐꯧꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯂꯦꯝꯕ ꯊꯥꯎꯁꯤꯒ ꯑꯃꯨꯛꯀꯣ ꯁꯕꯖꯤꯁꯦ ꯍꯧꯔꯒꯦ ꯁꯨꯝ ꯃꯌꯥꯝꯁꯤꯒ ꯑꯩꯅ ꯀꯥꯂꯤ ꯖꯤꯔꯥ ꯑꯗꯨꯒꯩ ꯇꯦꯖꯄꯇꯥ ꯈꯔ ꯑꯗꯨꯒꯩꯗꯤ ꯃꯣꯔꯣꯛ ꯑꯉꯥꯡꯕꯁꯦ ꯌꯩꯔꯦꯕꯀꯣ ꯑꯗꯣ ꯑꯂꯦꯝꯕ ꯊꯥꯎꯁꯤꯒ ꯑꯗꯨꯝ ꯊꯣꯡꯉꯅꯦꯕꯀꯣ ꯃꯌꯥꯝ ꯍꯦꯟꯅ ꯍꯥꯞꯄꯔꯣꯏ ngасai akhoi na paste semgibado sumaina paste oina tomato akhoi kai ka tomato ga kaju kai ka hapna paste semgibado se hapani siga thang masla hapchale siga akhoi tha ani machu khara morok ang bo machu khara Cuma mosla sa ngawuranebako. Kaya masa thau thadorap ka matamda mosla sa mulle ay nakhangdoin. Ase mulle bako haji sabji sa may thakchalani alu ga potol ga thakchalage. Haji pun nangawsan binawarani. So mayam siga curd so at akoigi yogurt so hapa yai bako do ngasi yogurt laitre do na haparoi isam na dum thongani ko pakora gi beson se ready tawrage ko mayam pakora simo hawrage dubi thabak se loisallage se ei mahi hape phajana mulle se ngatang sohallani bako chundana pakora se haurage mayam bora se haurage mai jana kham sare badate alu hijang se hawgada man bra yengo man di mali ko hawgada mali yam haurage charani sakse char ba haurage ko haubra ing lam chaba se haubra ing de awe pura be Ariam veg ore di ko sumaina simple thongdale ba ko hawai se di pa ka saning da do dona Ithabirak panimbu ko lebu se chan cheng ge haw haw ye bora si khuaw diga hajang ye khuaw si da veg da sumaina thong se ko jam hawrang ne ra khang da ba yam haw me pura cha haw ye kunde apa pa lebu dunia ba ko sa manam nusiba lebu do ma kusi ju yam haw se dia wow ma nga kaigi tapi dugi borane pa ko jana mulam best su sumai haw ne du khang de ba ko mayam su try to bi ai di recipe se simply am haw so meow one more bite so awesome bora so hào yum
ꯃꯌꯥꯝꯁꯨ ꯁꯤ ꯔꯦꯁꯤꯄꯤꯁꯦ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯌꯥꯝ ꯍꯥꯎꯔꯦ ꯀꯣ ꯁꯤꯝꯄ꯭ꯂꯤ ꯌꯥꯝꯅ ꯍꯥꯎꯋꯦ ꯍꯩꯖꯥꯡꯁꯦ ꯑꯗꯨꯒ ꯚꯦꯖ ꯆꯥꯕ ꯃꯤꯒꯤꯗꯤ ꯌꯥꯝꯅ ꯍꯥꯎꯒꯗꯕ ꯗꯤꯁ ꯑꯃꯅꯤꯀꯣ ꯁꯣ ꯆꯥꯒꯨꯝꯕ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ